ahamba maktada news live channel butabiri bapuno akoi kong nona khurumjari ngasi ingengi kunga marini panba agas ki tang taret irai numiki rasi darani thoyi afafakta paknaba masu amadi paknaba maikai khanganjari ahambada mes rasi gi hoina khangminarasi ngasi agas ki tang taret oiba nungareba paujela phi sabi singidamak puduna lakjari phi sabada changdraba yadraba taring amadi masa yamna ahongba mamalda offer pijari pijarambadu supna tangi lupa 7 khatangda thadokjari motor machana lupa 2,000 pirambadu hojik supnagi lupa 1,800 khatangda thadokjari motor achobana 3,000 pirambadu supnagi hojik lupa 2,200 cycle gi tareng 2,000 pirambaduna supnagi lupa 1,400 da yamna ahongba mamalda offer pijari Impan area da laibagi oina home delivery available khudong chaba si lomina hausi amadi khudong chaba si lobina bagi damak ngasi makha da pijari be number asida contact tawbiro 8729844108 number amutanga ningsingjage 8729844108 haiba number asida ngasi contact tawbiraktuna khudong chaba asi lomina hausi Ngengi kunga marini pamba irai numiki mes rasi gi phone ngasidagi amuk leiramba daw hantaragani horse hena tawba tansinbadi watba ayet apan yambana thabaksu pangba ngamdaba matamni hakchang nungaiba imung manung wa tanabana afaba mafam kanba amadi arang arak phangbagum nungaijaba numini khutti sauganu paknaba masuna angangba masuga komla masuga paknai aduga paknaba maikei na mama maikei paknai Laisa pakangi wena ngang bada rasi yaugani thongni polamna lay angoba amadi sanggo amuka hana mes rasi gi paknaba masu amadi maikai khanganjari paknaba masuna angang masu ga komla masu ga pangnai aduga paknaba maikai na mamang maikai paknai laisa pakangi wena ngang bada rasi yaugani thongni polamna lay angoba amadi sanggo mathangda brisrasi ngasi ingengi kunga marini pamba Agas ki tang tarer irai numiki bisrasi phone khangminarasi laibak phabak oirani kana bana hengani hakchang nungaigani acha athak ake amogi pot phangani tumba nungaigani pungning makalamba masak naran chawkhatpa polam sidokpa hiba khurau thangamba phaba numini athoiba loksingdi wale pangnaba machuna manga machu natraga sangba machu pangnai aduga pangnaba maikai na singkhai amadi maning maikai pangnai laisa pakhangi oibana ningba thungjagani thongni polam leina po amadi kismis amuka hana bisarachigi pangnaba machu amadi maikai khanganjari pangnaba machuna manga machu natraga sangba machu pangnai aduga pangnaba maikai na singkhai amadi maning maikai pangnai laisa pakhangi oibana ningba thungjagani thongni polam leina po amadi kismis Mathangda Mithun rasi ngasi ingengi kunga marini pamba Agas ki tang tare irai numiki Mithun rasi gi phone khangminarasi lanthum hena satpa isa ana loiba matam mangwana hemba pungning langtaknaba hirang khuringda khudong chadaba oi chiksinbiu khantadrabadi sading hengani lai guru butathi gani loksing thadarabadi natraga miyanga loinarabadi naran chawkhutgani khudol phangani Pangnaba masuna asangwa masu aduga pangnaba maikai na awang maikai pangnai Tesa pakhangi oina nungsimari phagatkani thongni polam lay angoba Amuka hana Mithun rasi gi pangnaba masu amadi maikai khanganjari asangba masu pangnai amadi awang maikai pangnai thongni polam lay angoba Tesa pakhangi oina nungsimari phagatkani Mathangda karkarasi ngasi ingengi kunga marini pamba Agas ki tang tare irai numiki karkarasi gi phone khangminarasi maikai kyadagi lanthum lai thabak thorong khudingda mai pai harau nungaiba phangi maru mapang sagai na tai unaba phangi sendong chaugani maru mapangi matengchu phangani changchu nungai jagani nolukpa hitrabadi nachak narangi kok sagani pangnaba masuna angoba masu pangnai aduga pangnaba maikai na awang maikai pangnai laisa pakhangi oina ningba mapa sagani thongni polam lay sini angangba amuka hana karkarasigi pangnaba masu amadi maikai pangnaba masuna angoba masu aduga pangnaba maikai na awang maikai pangnai laisa pakhangi oibana
ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯁꯤꯅꯤ ꯑꯉꯥꯡꯕ ꯃꯊꯪꯗ ꯁꯤꯡꯍꯥ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 24ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 3 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯉꯁꯤꯗꯒꯤ ꯑꯗꯣꯝꯒꯤ ꯑꯐꯕ ꯃꯇꯝ ꯂꯥꯛꯂꯒꯅꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯁꯤꯡ ꯆꯤꯡꯅꯗꯅ ꯆꯪꯁꯤꯜꯂꯨ ꯑꯆꯧ ꯑꯁꯥꯡꯅ ꯌꯥꯝꯅ ꯆꯥꯟꯒꯅꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯋꯥꯈꯜ ꯂꯩꯇꯥꯅ ꯊꯧ ꯄꯥꯡꯕ ꯉꯝꯒꯅꯤ ꯆꯥꯎꯈꯠꯀꯅꯤ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯇꯦꯡꯁꯨ ꯂꯩ ꯋꯥꯅꯣꯝ ꯊꯧꯅꯣꯝ ꯀꯥꯟꯅꯒꯅꯤ ꯈꯟꯅꯕꯗꯤ ꯄꯥꯡꯗꯦ ꯄꯛꯅꯕ ꯃꯆꯨꯅ ꯀꯣꯝꯂꯥ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ ꯑꯃꯨꯛꯀ ꯍꯟꯅ ꯁꯤꯡꯍꯥ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ ꯄꯛꯅꯕ ꯃꯆꯨꯅ ꯀꯣꯝꯂꯥ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ ꯑꯗꯨꯒ ꯂꯩꯁꯥ ꯄꯥꯈꯪꯒꯤꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ ꯉꯁꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 3 ꯏꯉꯦꯟꯒꯤ 24ꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯉꯁꯤꯁꯨ ꯑꯌꯦꯠ ꯑꯄꯟꯁꯤꯡ ꯀꯣꯛꯈꯤꯔꯣꯏ ꯗꯥꯎ ꯌꯥꯗꯕꯒꯤ ꯃꯊꯛꯇ ꯑꯉꯝ ꯑꯊꯧꯅ ꯌꯦꯡꯊꯤꯕ ꯌꯦꯛꯅꯕ ꯀꯟꯕ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯋꯥꯕ ꯃꯇꯝ ꯑꯣꯏ ꯃꯤꯄꯥꯏꯕ ꯄꯣꯛꯄ ꯈꯔ ꯂꯩꯔꯕꯁꯨ ꯂꯥꯏ ꯒꯨꯔꯨꯅ ꯆꯥꯟꯕꯤꯕꯅ ꯄꯥꯡꯉꯝꯗꯕ ꯄꯥꯡꯕ ꯃꯤꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯕꯗꯤ ꯂꯩ ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯆꯥꯟꯕꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯁꯪꯒꯣꯝ ꯑꯃꯨꯛꯀ ꯍꯟꯅ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯆꯥꯟꯕꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯁꯪꯒꯣꯝ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 24ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 3 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯂꯥꯏꯕꯛ ꯏꯔꯩ ꯂꯩꯇꯕ ꯃꯐꯝꯗ ꯆꯪꯁꯤꯜꯂꯦ ꯈꯨꯗꯣꯡꯊꯤꯕ ꯑꯃꯥꯡ ꯑꯇꯥꯅ ꯍꯦꯟꯕ ꯑꯣꯏ ꯃꯤꯒ ꯃꯨꯛꯅꯕꯁꯨ ꯌꯥꯏ ꯊꯥꯖꯕ ꯃꯥꯡꯗꯅ ꯊꯧ ꯄꯥꯡꯕ ꯌꯥꯒꯅꯤ ꯁꯣꯏꯗꯅ ꯆꯥꯎꯈꯠꯀꯅꯤ ꯅꯥꯏꯇꯣꯝ ꯋꯥꯔꯦꯞ ꯂꯧꯕꯅ ꯀꯥꯏꯔꯣꯏ ꯈꯟꯊꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯅ ꯋꯥꯔꯧꯒꯗꯕ ꯂꯩ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯑꯉꯧꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯃꯇꯝ ꯉꯥꯏꯕ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯆꯦꯡ ꯑꯃꯨꯛꯀ ꯍꯟꯅ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯑꯉꯧꯕ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯃꯇꯝ ꯉꯥꯏꯕ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯆꯦꯡ ꯃꯊꯪꯗ ꯕꯤꯔꯁꯤꯛ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 24ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 3 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯕꯤꯔꯁꯤꯛ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯂꯥꯏꯕꯛ ꯐꯕ ꯍꯦꯟꯒꯅꯤ ꯁꯦꯟ ꯊꯨꯝ ꯅꯤꯡꯊꯤꯅ ꯆꯪꯂꯛꯀꯅꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯐꯪꯏ ꯍꯣꯌꯥ ꯐꯕ ꯈꯨꯆꯥꯎ ꯊꯥꯕ ꯑꯃꯗꯤ ꯋꯥꯅꯣꯝ ꯊꯧꯅꯣꯝꯕꯗ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯀꯜ ꯑꯊꯧꯒꯤ ꯊꯕꯛꯇꯗꯤ ꯆꯤꯡ ꯂꯦꯝꯕꯅ ꯂꯥꯛꯆꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯏ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯊꯣꯏꯅ ꯐꯩ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ ꯑꯃꯨꯛꯀ ꯍꯟꯅ ꯕꯤꯔꯁꯤꯛ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ ꯄꯛꯅꯕ ꯃꯆꯨꯅ ꯏ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯊꯣꯏꯅ ꯐꯩ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤꯉꯁꯤ ꯏꯉꯦꯟꯒꯤ 24ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 3 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯉꯁꯤꯗꯒꯤ ꯑꯗꯣꯝ ꯂꯥꯏꯕꯛ ꯐꯕ ꯍꯧꯔꯅꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯂꯅꯤ ꯌꯦꯛꯅꯕ ꯉꯝꯒꯅꯤ ꯁꯦꯟ ꯅꯤꯡꯊꯤꯅ ꯇꯥꯟꯁꯤꯟꯕ ꯉꯝꯃꯤ ꯅꯨꯡꯉꯥꯏꯕ ꯌꯨꯝꯒꯤ ꯄꯨꯟꯁꯤ ꯐꯪꯏ ꯂꯧꯁꯤꯡ ꯇꯥꯟꯅꯕ ꯑꯃꯗꯤ ꯑꯐꯥ ꯑꯄꯨꯟꯒꯤ ꯊꯕꯛꯇ ꯈꯨ ꯁꯦꯜꯂꯨ ꯅꯤꯡꯕꯗꯤ ꯊꯨꯡꯒꯅꯤ ꯑꯣꯏꯖꯕ ꯐꯪꯒꯅꯤ ꯑꯃꯗꯤ ꯊꯕꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯖꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯄꯥꯟ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯍꯤꯒꯣꯛ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯣ ꯑꯃꯗꯤ ꯀꯤꯁꯃꯤꯁ ꯑꯃꯨꯛꯀ ꯍꯟꯅ ꯙꯅꯨ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯄꯥꯟ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯍꯤꯒꯣꯛ ꯃꯆꯨ ꯂꯣꯏꯅꯅ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯣ ꯑꯃꯗꯤ ꯀꯤꯁꯃꯤꯁ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤꯉꯁꯤ ꯏꯉꯦꯟꯒꯤ 24ꯅꯤ ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 3 ꯑꯥꯒꯁꯠꯀꯤ ꯇꯥꯡ 3 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯀꯥꯏꯕ ꯑꯣꯏ ꯑꯋꯥ ꯑꯅꯥ ꯊꯣꯛꯄ ꯈꯣꯔꯁꯇꯃꯛ ꯍꯦꯟꯅ ꯆꯠꯄ ꯇꯥꯟꯁꯤꯟꯕꯗꯤ ꯌꯥꯎꯗꯕ ꯄꯨꯛꯅꯤꯡ ꯋꯥꯕ ꯇꯧꯐꯝ ꯈꯪꯗꯕ ꯑꯣꯏ ꯑꯌꯦꯠꯄ ꯈꯔ ꯆꯦꯜꯂꯕꯁꯨ ꯅꯊꯛ ꯊꯣꯡꯕꯅ ꯂꯨꯅ ꯇꯧꯕꯤꯒꯅꯤ ꯂꯟ ꯆꯪꯒꯅꯤ ꯆꯦꯛꯁꯤꯟꯗ꯭ꯔꯕꯗꯤ ꯃꯇꯝ ꯃꯥꯡꯒꯅꯤ ꯅꯆꯥꯛ ꯅꯔꯟꯗ ꯍꯨꯔꯥꯟꯕꯅ ꯌꯦꯡꯊꯤ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯆꯥꯟꯕꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ ꯑꯃꯨꯛꯀ ꯍꯟꯅ ꯃꯀꯔ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ
ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯆꯥꯝꯕꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 24ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 7 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯉꯁꯤꯗꯒꯤ ꯂꯩꯔꯝꯕ ꯗꯥꯎ ꯍꯟꯊꯔꯅꯤ ꯀꯥꯟꯅꯐꯝ ꯈꯪꯗꯕ ꯄꯨꯛꯅꯤꯡ 와ꯕ ꯈꯨꯗꯣꯡꯊꯤꯕꯁꯨ ꯌꯥꯕ ꯃꯇꯝ ꯃꯥꯡꯕ ꯀꯣꯏꯆꯠ ꯆꯠꯄ ꯑꯣꯏ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯂꯣꯏꯗꯕ ꯅꯤꯡꯍꯟꯅꯗꯕꯅ ꯊꯧ ꯄꯥꯡꯒꯗꯕ ꯂꯩ ꯏꯔꯥꯡꯗ ꯇꯥꯎꯔꯕꯗꯤ ꯅꯊꯛ ꯊꯣꯡꯕꯅ ꯇꯥꯊꯤꯒꯅꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯥꯏꯅꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯂꯨꯄꯥ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯅꯠꯇ꯭ꯔꯒ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯂꯩꯇꯦ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯆꯦꯡ ꯑꯃꯨꯛꯀ ꯍꯟꯅ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯂꯨꯄꯥ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯅꯠꯇ꯭ꯔꯒ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯂꯩꯇꯦ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯆꯦꯡ ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 24ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 7 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯁꯤ ꯗꯥꯎ ꯌꯥꯒꯅꯤ ꯇꯧꯔꯨꯕ ꯊꯕꯛꯁꯤꯡ ꯅꯤꯡꯊꯤꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯀꯥꯟꯅꯕ ꯐꯪꯕ ꯐꯤꯔꯣꯜ ꯂꯩꯇꯦꯡꯒꯤ ꯄꯣꯠ ꯐꯪꯕ ꯅꯨꯄꯥ ꯅꯨꯄꯤ ꯃꯣꯠ ꯇꯤꯟꯅꯕ ꯑꯣꯏ ꯅꯤꯡꯕ ꯊꯨꯡꯕ ꯅꯆꯥ ꯅꯅꯥꯏꯒꯤ ꯃꯇꯦꯡꯅ ꯃꯥꯏ ꯄꯥꯛꯆꯕ ꯑꯅꯧꯕ ꯁꯥ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯕ ꯋꯥꯌꯥꯝ ꯉꯥꯡꯕꯗꯤ ꯆꯣꯞꯀꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯑꯕꯨꯡꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯅ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ ꯄꯛꯅꯕ ꯃꯆꯨꯅ ꯑꯃꯨꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ ꯄꯤꯖꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯁꯦꯠ ꯏꯟꯕꯗ ꯅꯠꯇ꯭ꯔꯒ ꯂꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯕꯤꯒꯅꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤ ꯆꯠꯄꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯥꯟꯅꯕ ꯑꯣꯏꯖꯕ ꯑꯣꯏꯊꯛ ꯐꯪꯒꯅꯤ ꯉꯁꯤ ꯏꯉꯦꯟꯒꯤ 24ꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 7 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ